Kremlin gi spokesman gi machanupa Ukraine da Russia gi mercenary Wagner group ta serve tawke report. Kremlin gi spokesman Dmitry Peskov ki machanupa Nikolai Peskov chahi kuntra ko humdoina mahak aroiba ming onthoklaga semjin sajinba idea amagi makhada Ukraine da tha taruk sumna Russian mercenary Wagner group ta yauduna landa saruk yaki haina phongdokre. BBC gi report matungina Nikolai na wapam asi haukiba nongmaijing numitta pro Kremlin Delhi Kosomolkaya Pravada gi interview amada phongdokhe. Interview adu da English lol seng na ngangliba Nikolai na haiki madude Ukraine gi campaign da yaw bai base ayhang na isage ithodang amani haina khanjakhe. Ayak tumin na famjiduna leidaga marup mapang sing amade atay miyoi kaya na mafam aduda leidiba sing adu yengba pamkhide. Tawigumba sung ayhang na mafam aduda satpa matamda ayhaki aroiba ming phongdokpa mathau takhe. Maduna maram oiduna kana matana ayhak taseng na kanano haibase khangba ngamkhide. Naha weringaida London da sahi kaya liankraba Nikolai Russian state broadcaster RT gi correspondent ama waina thabak tawkhe. Mapa macha ni maghauzik US ki athingba singi makha da leirivane. Nikolai na makha taraduna Russian Delhi asida haikhe madude mahak masana Wagner da yauna na bawarep lawrabaso karamna yawgadage haibadudi khangkhide. Mamai thangda ihangna pokpagi mateng lawduna group asida join tawduna Ukraine da satkivane. Mission adu da mahak na semjin sajinba idea ma sizinakhe madu Wagner da yawriba tai miyoi singna mahak Kremlin ga leinariba mari adu khangba ngamdanabagi damakta nei. Interview adu da mahak na Ukraine da sizinakhiba mahaki aroiba maming adu matungda su amuk sizinarakpa yai haina khanbadage haidu u yakhide. Nikolai gi interview asi Wagner gi chief Yevgeny Prigozhin na irai numit ki statement amada Kremlin gi spokesman gi masanupa adu mahaki mercenary force adu da Wagner ama waina sarp tawki haina phongdokhiba matungda laklibane. Prigozhin na mahak na ngangliba matam adu karambano haibadu di seng na pankhide. Prigozhin gi matungina Nikolai Peskov na tonganba aroiba ming ama sisinaba semjin sajinba document singa loinana tha taruk PMC Wagner da sarp tawke mahaki mathaude ammunition supply vehicle amage loader ama waina thabak tawba adune. Wagner gi chief asina haiki madude Kremlin gi spokesman gi masanupa ase Molniko da laiba makhoi gi base amada sayol ahum training tawkhe madugi matungda mahak Luhansk pangkhe. Dmitry Peskov na mangonda mahak poisam samba artillery man ama waina ubina basu haijakhi haina Prigozhin na phongdokhe. Wagner asi Russia da private military company ama waina launai haujikti masi Ukraine da langi crime sing amasung atai abuse kaya da senabagi damak malem na paksan na khangnare. Group asina landa chawna maithiba nanglaba matungda jail sing da lediba convict lising kaya recruit tawkhi haina BBC gi report na haire. Report adu gi matungina Russian elite ke member amana Wagner da yauna na bawarep law bai base yamna tangna thoe atai member kaya de regular army da namduna loksin bada yaudana bagi damak mapan da sena khravane.